Image PAODAM meeting tabili bisingbu ahanba maktada taramna okchabaga lonena nongmaitheng kunje soina khurumjari ngasigi maruoiba pauda lamyanbe irabuki chamaga kuntaret suba mapok kumon numit thora Manipur amasung Manipuri mapanda paksana pangthoknakre Special scheme for education of children of labor card holders staying at relief camp ki makhada Chief Minister N Birena selgi mateng sing yenthokre Kuki narco terrorist na landarak pada laikhidraba athoba singi mafamda arambai tengol na ikai khumnaba utkre amadi iramdam ngak nabagi wasak lokre loinena Prime Minister Narendra Modi na backward block sing khangdoknaba amadi madu thabak thak wangkhatna semnabagi thabak lokhatnaba state amadi central authority singda khangankhre mapungoba pau miyamda pizari Manipur miyamgi amatta ngairaba luchingba lamyanba hijam irabor ki chama kuntaret suba mapokumon numit ki thoram ngasi Manipur gi manung amadi mapanda paksana pangthokna bagalonena yawo luchingba lamyanba sigi mitam amadi saktamda lamdam sigi miyamna leisu katuna kokno na ikai khumna utkre numit asigi thoram state ki thakta Manipur lengak na sinduna Imphal West district ki thangmaiban nila singkhong nangkhong da chingnem na pangthokre Manipurda haujik oiriba irang asina maram oiraga mahausagum pak sauna arang ara kaya kalonen natrabasu biktakna pangthokiba thoram aduda Manipurgi Chief Minister N Biren Transport Minister Kasim Basum MLA Leisio Kaising Chief Secretary Dr Binit Joshi Security Advisor Kuldeep Singh DGP Rajiv Singh Manipur Police amadi civil gi makok thongba official sing BJP gi maru oiba luchingba khara amadi mahayo singsu saruk yaki Manipur lengaki minister amasung MLA singdi ngasi Delhi da Youth of Manipur ga punna pangthokadaba yamna maru oiba mifam ama yawnaba chatkibana ngasi gi tharom aduda saruk yakide tharom aduda khwaidagi maru oiba saruk ama oina mafam aduda kiliba lamyan bahijam irabol ki mitamda Chief Minister N Birena luchingduna saruk yakiba miyamna leisu katuna kokno na ikai khumna utki leisu katpa loiraba matungda paumi singda atemba matamgi manungda Wangang laduna Chief Minister Birena fongdokhibada lamyanba iraboti kathokpa ngamba mating adubu ningsing laduna haujik Manipur da leiriba fiba masida miyamna pukning phathabiduna amatta oina punchillaga yeknabasingdagi leibak asi kandaba yade haina fongdokhi Chief Minister na makhata na hai handak mahairoi singna protest tawbada ka henba force sizinaduna mahairoi kaya aso apan nangkiba adu mahangna awangba thakta condemn tawi thodok sing adugi matangda thijinna ba haure Maraleba personal yaram labadi akan basayak phangani haina so phongdokhi I could have honorable minister Hargai hospital sing the person in person loining yang hale unale adagi koi ahan bagi oina koi basa khara person yang period the hospital sing so hai ba dugi asang bagi doga daka lebi sing koi loining yang gani sarkarna adagi in case karigumba Kita hanjam na sokok koppa leiraga mapan gumba guna koi masapa targa su aku ni purga gumana loina tauni hai tanai madu ki pawa mai honorable minister tharga hangan jare adu ga hujik kidu dai leira meba ka hen ba singdo madu inquiry tauri athu bada ai moi involve dorum ba singdo am ngai ta ba tare geng bada ngai ta ba adu ai dan di soina pihan gani solti tharoi yam chuno hujik development am lai am athu matam da mara le sing sab chana Far than the opinion of the opposition. Nahanagi, Sibed activity, Kaldi lady, Sachin Dogi. Thank you.
Thobal District ki Wangjing Hodamba Maning Nekai da leiba Pioneer Club amasung ekai adugi maya paibi singna punna sinduna chama kuntere suba lamyan ba hizam irabot ki mapok kumon palan thoram ngasi club asigi lampakta pangthokre interaction program of indigenous people in Manipur haiba pandamda pangthokiba thoram aduda social activist Haubam Robindro na athoiba mitung Kulumdoi Wangjing Gram Panchayat ki Pradhan Tekcham Surmila Devi na thoram aduga social activist KSS Priyobata Khunbi Village Tingnopal ki social worker Simon Maring Parengtong Village ki chairman Mama Kunga Motil Karongthel Village ki chairman Yaima Koinatong Village ki chairman Modun Thabi Kaitel Village ki chairman Konsowa Yaima Wabaching Village ki chairman Charanga Samson Machi Village ki chairman Dangsawa Rawaithang Hainau Khong Village ki chairman Dangsawa Merung Thamlai Village ki chairman Makunga Kosang Maryland Village ki chairman Nihar Chung Warok Village ki chairman Mayor Chung Wangjing Lamding Municipal Council ki councillor Singh H Gaurango T Noren S H Santi Devi Hairok Part 1 2 3 ki Pradhan Singh Upa Pradhan amadi ex member Singh su saruk yaki Thoram aduda special talker oina social activist Asang Kasar su saruk yaduna hojik Manipur da oriba fibam sing kari karamna oirakibano aikhoi kamdauna mahausagum ingna chikna leminagadagi haibna chingba wafam kaya miyamda sandokna thamki Thoramgi manung chanba oina ngasigi mithunglen singna luchingduna lamyan ba hijam irabot ki saktamda leisu katuna ikai khomnaba utki amadi hojik thokliba irang asina maram oiraga Manipurgi saktam kannana hotnabada thawaina pontha pi khrabasingi mafamda ikai khomnaba utpa amasung makoigi thawaina ingna chikna layunaba minute ani tumina leptuna awabasu pongdoki loinena football match amasu sanaduna mana mathum singsu mithunglen singna yentoki Jananeta Irabot Ningsing Lo Kaksing na Sinduna Lamyan ba Hizam Irabot ki chama kuntaret suba mapok numit thoram ngasi Irabot Park Kaksing Kaithilda pangthokre Park asida leiba Lamyan ba Irabot ki mitamda leisu katpa mahaki punsi amadi freedom gi matangda akhang ahi singi warol amadi mahakpu saithaba saireng pathokpana maru oiba thoram aduda P. Sampal President Library and Information Center and Sanatomba President Kaksing Bazar Business Welfare Association amasung Jananeta Irabot Ningsing Lo Kaksing gi President Khetrimayum ngpigani Surjit Khetrimayum na thoram mapung oina saruk yaki ngasigi thoromgi makha satarakpa oina numidangda neta Irabot ki mitamda mayakatki Ngasi Manipurgi tongan ba mafamsing amadi Manipurgi mapan maitai taba mafamsingda Jananeta Hijam Irabot ki mapok kumon palan taunari mapok kumon palan asigi saruk amo oina ngasi Sena Athletes Organization Sau Kaksing Wai na sinduna club asina konba area da lamtu sit sengbagi thorom pangthokre lamtu sit sengbagi thorom aduda lekai asigi yumthong khudingi miyoi ayambana saruk yaki Lamyan ba Hijam Irabot ki chama kuntaret aksuba mapok kumon thoram ngasi yelhomi kanbalu YKL wabagai hianglam kairak amadi khoidum na sinduna wabagai lamkhai bazar wabagai hianglam da pangthokre ngasi gi thoramda saruk yakiba singna Lamyan ba Hijam Irabot ki photo da haikat lekat tamduna ikai khumnaki thoram asida YKL women wing gi convener Sanabam Ichambi Leima YKL gi chairman Mayengbam Ranjit Luang amadi YKL gi member Thangjam Nimalana mathangsina athoiba mithunglen thoramapu amadi akhanaba mithunglen oikibaga loinena miyamna sakhangnaba social scientist Dr. Dhanabir Laisram amadi Manipur University ki history department amasung social sciences ki former dean Professor Naurem Joy Kumar anina Hijam Irabot amadi hauji oriba Manipur gi fibam haibasida miyamda marik chumba wafam thamki Thobal District Manungda Leiriba Leisabi Macha Singna Punchinduna Semba Maitrabak Chanura Thobal District Branch Nasu Lamyan ba Hijam Irabot ki chama kuntaret suba birth anniversary thorom ngasi Khangabok UYC campus ta pangthokre thoromgi saruk ama oina miyamna Lamyan ba Irabot ki photo da leikatuna ikai khumna utpaga lonena mi ahumdagi chatharakliba kanglup ki irang asida thawaina pontha pikhraba iricha singidama minute ani tumina leptuna awabasu phongdoki amadi leikidraba mahairoi ani gi justice lenga na atubada purakadabani amadi mehairoi singbu tathina phubiba yaningdi haiba kholau kayasu lauki
Manipur amadi Manipur state mapangi tongan mafamsingda Jananeta Hizam Irabot ki chama kuntaret suba mapok kumon thorom pangthoknabagum Jiribam district ki Irawat complex ta Jananeta Irabot Memorial Trust Zimek na sinduna mapok kumon palan thorom sing pangthokre ngasigi thoromda maya paibi civil society organization sing Maharoi Singh Arambai Tengol amadi Jiribam gi miyamda Jananeta Irabot ki mafamda haikat lekat tamduna ikai khumnaba utki Jananeta Irabot Memorial Trust Zimek na Jiribam na sahi khudingi pangthok tu nalak liba thoromgi manung channa ngasisu chama kuntaret suba Jananeta Hizam Irabot ki mapok kumongi thorom numit ka mari lenena numidangi matamda miyamna Irawat complex ta maya katuna thorom pangthokhi ngasi Assam gi Kasar Joypur da leiba Chabungbom Somarendro gi Sangaida lamyanba Hizam Irabot ki chama kuntaret suba mapokumon thorom Manipur Youth Front of Assam Maifana Ima Maira Paibi Loop Joypur Mayai Lekai khusamnadna pangthokre thorom masida lamyanba Hizam Irabot ka tinaramba Muktadon Singhagi Machanipa Chabungbom Gaurahari na mifamapu oiki guest of honor oina Thangjam Brojen President Maifa Tambak Mayum Rehaudin BP Maifa Laurembam Joykanta member UFO Ingudam Ongbi Madhubatis President Ima Maira Loop Nachingba Saknairaba Miyoi Kayana Saruk Yaki CH Somerendro na Hizam Irabot na Joypurda Lairambagi Samlapa Paudam Thamki Tampak Mayum Salawuddin na program conduct tawkiba mifamaduda Maifagi President Thangjam Brojen na Joypurda lamyanba Hizam Irabot ki mitam ama Maifana yunglagani masida leibak miyamna mateng pangbinaba pongdoki United Development Club CUDC Ngaikong Kulen Ngaikong Sipai Amadi Ngaksrok Pokpina Sinduna Chama Kuntaret Suba Irabot Day Celebration Thoram Ngaikong Kaithel da ngasi pangthokre Thoram aduda Ngaikong Jila Parishad ki member TH Ithoibi Ngaikong Kulen Gram Panchayat ki Pradhan M Balas Social activist Brinda Thongnaujam Ngaikong Kulen Gram Panchayat ki Upa Pradhan O Susila Amadi ward member sing athoiba mitunglen oina saruk yaki Tharomga mari lenena wangang loisingna lamyanba Irabot ki mafamda leisu katuna amadi mahaki punsi wari gi matangda wangangduna nahonana ningsingi social activist TH Brinda na fongdokhibada Jananeta Hizam Irabot asi ningthaugi machanupi loba bot kaduna MLA oikiba misakni adubu mahakti masagi khandana miyamgi khanduna lal hobadagi miyor oikiba luchingbani mahakna hingnamba natraga mahakku mangakta oiragadi leibak singa si wari basi waranoi haiki tharomgi saruk amo oina painting competition amasu pangthokhi military try by smile am season arba namdare alugna ko sa lanjendre ka bayma de ango inside the inside se ka ko ni ko ka na pasra ati pai ki la chisi September ki kam ko 1951 la la ko se ango inside se ma pai de ma ko no ko ka si no se ko ni ko ni pai ki ni ko ni fai la la tiba equity itu kita tidak lalu China kamu mbak orang mana Chama Kuntaret Laksuba Irabot Degi Mapok Kumon Thoram Pangthokna Lairik Faba Maharoi Singh National Award Pangkraba Oza Yauna Miyoi Kayasu Okpagi Thoram Ama Irabot Day Celebration Committee Kaibulam Jauna Sinduna Tomyaima Junior High School Kaibulam Jauda ngasi pangthokre Thoram aduda Dr. Saram Lawrence Singh Associate Professor Department of Statistics Imphal College Oinam Biren Singh President Irabot Day Celebration Committee Kaibulam Jau Dr. Shalam Santi Kumar Singh Assistant Professor Department of Statistics Manipur University Dr. N. Priyobarta Singh Assistant Professor Department of Mathematics GP Women's College Amadi Tongbram Tomba Singh Headmaster Atomyaima Junior High School Kaibulam Jauna mathang sitna Chief Guest President Amadi Guest of Honor Oina Saruk Yaki Handakta National Award Phanglakhraba Chingmai Upper Primary School gi Headmaster N. Binoy Singh PHC
Kumbi MO in charge Dr. T. Sambhu Singh Amadi 2023 gi Bosem Kosem Amadi CBSE na lauba parikyada mai paklaklaba maharoi singbu Irabot Celebration Committee na achamba khudol pot sing piduna ikai khumnabasu utki. Integrated Manipuri Association Ima Bangladesh na sinlangduna lamyan ba hizam Irabot ki chama kuntaret suba mapok kumot ningsing tauram Bangladesh ki Molbi Bazar Jila gi manung chenba Kamalganj Upo Jila gi Bhanu Bil Khunjada pangthokre. Ayu pung tara taba matamda Bhanu Bil Khunjada leriba lamyan ba hizam Irabot ki mitam gi mangda machu taret ki firan Bangladesh ki firan loinena Integrated Manipuri Association Ima Bangladesh ki firan ahum punna singkhatpaga loinena thauram hawdokhi tungda haikat lekat ki thauram pangthokhi haikat lekat ki thauram loiraba matungda saireng saidanabada mahairoi humfuni toi saruk yaduna mapung phana saireng saidanaki loinena isai jagoi gi thauram amasu pangthokhi panba yabadi Manipuri Youth Forum Bangladesh na saireng saidanabagi thabak thauram gi sinlangbada mateng pangkhi. Mi ahumdagi thokiba kangluki irang asigi manung chenna chahi sigi haukiba jungi tang kunmathoida muslim singna mapung oina khundaba kwakta da thokiba bom pukhaibagi thodokta chenaba mioi ama ngasi NIA na nungthil pung anirom tabada masagi mayumdagi fagatkre Paraba mioi adugi mamingna Seiminlun Gangte apopagi ming Paikholum Gangte kawi Chorachandpur gi Paikholum J Muntha dagini hairi NIA gi Additional SP su oriba Chief Investigation Officer gi thausu puriba Sri Nikcheng Senga CH Momina lit tauba nupa tara nupi mga yauba mioi tara mga nasaba NIA gi team ama ngasi Imphal da thunglaki NIA gi team aduna Imphal da thunglaba matung Chorachandpur da chatuna security force ki matenga loinena bom bokhaibagi thodokta chenaba mioi adu mayumdagi phaduna pukibani NIA gi source amana haibana Paraba mioi asi Myanmar da base tauba Chin Kuki militant group singa lotuna duna state asida haujik chathariba hingsa gi thaudo asida hakthengna na chenei loinena India Bangladesh amasung Myanmar da Chin Kuki na taiba lamsing adu punsilaga separate state ama sembaga mari leinena hingsa gi thaudok sing chathaba amadi pandam adugi damakta Bharat Sarkar gi mayokta hakthengna na terror attack sing chathabada chenaba misakni hairi NIA na Paraba mioi adu ngasi athengbada Indigo flight ta Delhi da pukre hairi Chief Minister N. Biren ngasi relief camp singda leiriba labor card holder singi angang singi mahai masin tamnabagi special scheme for education of children of labor card holders staying at relief camp ki makhada sengi mateng sing yenthokre tharom adu Manipur Building and Other Construction Workers Welfare Board na sinduna Chief Minister gi Secretary ta pangthokibani tharonga mari lenena Chief Minister na haikibada haujik state asida thokliba thodok asi state asigi apunbagi saktambu thugaiba pamba kangbuna insilaga thokhanbani thodok asina aikoi khuding mapu awaba kaya mayok na halabasu aikoi khuding amatta oina leiminari haiki Chief Minister na makha taraduna thokliba irang asina maram oiraga mayum makai thadotuna lanjena tuna leiriba singi leinena ba state asigi tongan ba mafam singda semgaliba prefabricated housing loisilapagi stage ta leiri kana gumba irang manungda mayum makai mai thaduna mang takhan khidaba mioi singdi makoi gi hanagi mayum makai singda amuk hanna lehen ba hokre aduga mayum makai mai na thadotuna amang ata thokhan khraba singidi lengak na nauna mayum makai sabina ba thawang tawi haiki Thawmaduda relief camp ta leiriba labor card holder singi masa masu singi mahai masing tamhanabagi khajiktang oibasu mating oinaba lupa lising mga yenthokladuna Chief Minister na haikibada lengak na relief camp ta jangjafam loduna leiriba mioi singda selgi mating oina lupa lising amamgi senpham ahanba phase gi oina yenthokre ani suba phase gi oina su yenthoklagani haiki tongan ba relief camp singda leiriba inmate singbu pukning chonthadanabagi wafam phongdokladuna lengak asina Kuding mapu masa gi hanagi mafamda amuk hanna khunda lai tahanaba paikhat pa yaba thabak tharom sing paikhat li loinena darkar oiba mateng khuding pigani haiki Karigo makal gi yang namusina la dar pangam danaga karigo makal amadagi egogi isilina indigenous peoples in the mihan pun miyot mine thokong danaga ko meko meyan sangana yana magarabani mako aso meyan sangana thamam madabani Kalam madabani madugi namakadi loina nasi ekele wame meri mayam se agle maya puno ko ya mona
खुरुमजरी अवारपा लेबा खतपदम डिप्यूटी कमिश्नर सिंह गवर्नमेंट के ऑफिशियल सिंह रिलीफ लेबीरीबा कैंप लेबीरीबा डिस्प्लेस लेबा कांगुसिंग कोई कन्नो हुजिक नुटी की यूम होंजिन याम करायनो होंजिन याम करायनो अनु साधन करायनो है सिंह कोई कन्ना दावता अतुगुम कंद मयामैना अमोहन सेटल तोनना बहाना अलगे फुल्ला हंजन दाले कन होनजरी कुकी अमदी मैतै अनिगी मरक्ता थोकलिबा इरांग असिगी वारोइसिन फावबा लाक्ट्रिङैदा कुकी खुलाई पाइबसिंगना नागा फुरुपकी मियोय अमदा नोंमैना कापलक्पगी मथक्ता नागा फुरुपना मपुंग ओइना खुंदाबा कंगला तोंबिदसु कुकी खुलाई पाइबसिंगना नोंमै कापसिलक्पदगी कुकी अमदी नागागी मरक्ता नौना उंखत्नबगी थौदो अमा लाक्पा हौरे हिरम असिगी मतंगदा इमेज टीवी ना फंगबा पाउदा ngarang nungthil kangpokpi bazar manakta naga furupki miyoi ani na tonglakpa gari amaga kuki khulai paiba singna tonglakpa gari amaga gari thainabada khara khetnaki maduda maikai ani na wari sanabada saunarakpadagi kuki khulai paiba amana naga macha amada nongmai puthoktu na kapnaba hotnabada naga macha aduna nongmai adu makhada inthokpada nongmai adu makhong manakta oina kapkhibadagi aso apandi yaukhide thaudo aduna maram oiraga kuki amadi naga anigi marakta unkhanaraktuna senapati area da ngarangdagi hoduna kuki sing changlakpa yaroi haiduna athingba thamki thaudo asigi matangda kuki CSO singna naga CSO singda wari sanaduna waroisin puraknaba kanna haijaki adubu hojik phawbagi oinadi wari sanaba leitri asumna thaudo aduna maram oiraga furup anigi marakta unkhatna duna leiringaida ngarang numidang pung 9 khara helakpadasu naga furup na mapung oina khundaba Imphal West District ki Sengmai PS ki manung chanba kangla tombida kuki khulai paiba singna nongmai round kaya kaplakhibani hairi nongmai adu kangla tombigi akoibada leiba Khenjang amadi Gampi 5 village romdagi kapkhibani hairi kuki khulai paiba singna nongmai kaplakpa aduda naga furup ki khunja singgi maikaidagi su makhoigi leijaba nongmai sing puthokthuna kuki khulai paiba singna kaplakhiba maikai adomda kapadagi kuki singna nongmai kaplakpa adu lepki amaromda kuki khulai paiba singna nongmai kaplakpagi pau adu hek tabaga Sekmai Police Station ki Osinar chingba Imphal West Police ki team sing laktuna makha tana pamdaba thaudok sing thoktanaba cheksin thawang lokhat ki hairi kuki khulai paiba singna hat khraba mahairoi Hemanjit amadi lingthoi ngambi gi achumba wild fangnaba miyamna makhal makha kya gi khongjang changsinba leptri khongjang asigi saruk ama oina Imphal East ki wangkai ayang palidaso mafam adugi maya paibi amadi pikliba mahairoi singna wakat rifam pamduna khongjang changsinki wangkai ayang pali leima kaithel apunba lupna senduna kaithel adugi sanglenda chathakiba wakat rifamda saruk yakiba mahairoi amana Hemanjit amadi lingthoi ngambi gi achumba wild athuba matamda pibiu loinena misi asigi achumba wild fangnaba mahairoi singna democratic oiba khongjang changshinbada security force na afaba makhagi khulai sijinaduna fu seibagi aso open kaya yaukhibabu akanba mongda yaningdaba phongdokhi mahairoi ani bu tamthin hakhiba thawongbu yaningdaba phongdokladuna JNB khumbonggi oza sing amadi mahairoi singna khumbong bazar da human sen semduna kolaw kaya lawkhre hiramasigi matangda wa ngangladuna JNB khumbonggi oza takhelambam parijat nahai khulai paiba village volunteer sunataba mahairoi ani bu kuki khulai paiba singna tamthin hatpa asi akanba mongda yaningde marak asida yamlaba Indian Security Force amadi State Force leina mahairoi ani asi bukanba ngamhodaba asiba hakchang phangba ngamdaba haibasi pende mahairoi ani bu tamthina harkhiba adu achumba wild phanghalu haina mahairoi singna khongjang changsinbadasu Security Force na tear gas amadi lathi charge tawduna aso apan nanghanbagi thodok nuaiti haiki security forces missing ni kumarum lai hariba sigi mamang maktada mahiro ani se kanbang ngomdaba aduga ngasi phawada yam khraba security force aduga miyam gi akanba kholaw leina makhoi gi asiba masa phawa phangbang ngamdaba se yam thina nuaite aduga asigumba thawdo ama thokra matungda pendraba mahiro singna makhoi gi pendaba aduga makhoi gi justice phangalu haidana miyam na sanction ki ihauda maralai jadarba mahiro singda yam sathina akhoi gi rubber bullet adagi tiar gas nongmai phawa kapaga lathi sas tawbiba madu asopan kayama aikoina media da urakpase akoin tabu ubasi aikoina thamoi suna nuaijade
Chin Kuki terrorist na Mahiro Hizam Lin Twingambi Amadi Fizam Hemanjitbu Tamtiba Monda Mihati Harkibu Yaning the Fondo to Geneva Singlang Nafad Nalogi Matu in a Jerak Piu Haina, Devalea Committee Tangal Bazar na Fondorli. Nasinu Midang Tangal Bazari Kali Vari Deleba Kali Mandirgi Mamang Zataba Mihar Adubu Yaning the Fondo to General Basingi Matakta Tabak Lokat Piu Amadi Lake Drabagi Tawana Isogi Kuyada in the Leunabagi Damak Minin and Domina Leptuna Toniki. Mahiroi Hemanjit Amadi Lintwingambi Mihat Yaningde Amadi Mihat Asida Chenaba Mioy Sing Faduna Zerak Piu Haiduna Kaksing District Iring Bandaleba Irum Ningtaugi Laikonda Miyamna Kongjang Tangsinkre Kongjang Adu People's Protection Force Iring Ban Amadi Masigi Women Wing na Senduna Pangtokibani Wakat Nifamaduda Mahiroi Hatpa Yaningde Mihat Pasing Atubada Putotuna Zerak Piu Saidangba Kukising Manipurdagi Takto Manipurgi Saktam Kaibe Yaroi Manipurda NRC Chatnalo Amadi Security Force na Mahiroi Sing Neba Yanindi Haiba play car kaya paibagi matakta kolau kaya su lauki. Ngasigi kongjang adugi matangda People's Protection Force iring bangi Women Wingi member amana Jahi Nauriba Mahiroi Anigi Mihat Asigi matangda lenga asina laukatliba tabak sing asi miyamna peningai oide maram asidagi Manipuri tampaki lamda miyamna lenga ki mayokta akanba kongjang kaya sangsilakpani maram asina Manipur butangdu laitaba fibam amada Tamnaba lenga asina mating leina tabak tawbiduna kutlai paiba kuki singbu maru phangna manghanbiu loinena misi asida chenariba mioi sing lengakna athubada faduna jayak pidrabadi akanba khongjang kaya sangsilakpa sangsinaba sem saba loiri haiki Haukiba July 3 tagi mafam khangdana rayakiba kuki narco terrorist na minung silaitana hatopi khraba jahi nauriba Mahiroi ani Hizam Lintwingambi amasung Fizam Hemanjit anigi mihata chenaba sing athubada jayak piu Central Force amadi State Force singna Mahiroi singda kahen bathawong chathaba yaningdi haina Thobal District ki Karembi khok mayai lekai laibungda miyamna wakat infam phamkhre Karembi khok apunba maya paibi lupna sinduna pangthokiba wakat infam aduda saru yakibi maya paibi mema kobi amana haikibada Kuki militant singna landarakuna irang asi hek haurakpadagi ngasi phawba leptana lamdam masigi ima ibel singna lamjau sorokta ahing yarektuna lakli aduga lamdam masigi phamnaibi singnadi mamai mamit singdu machum taba makai kesillaga relief camp singda mating pangba chatuna leiri haiduna madugi mahutta ima ibel singna lamjau sorokta ahing yarekliba sida tholaktuna saruk yabiba yadabra phamnaibi singna Macum tana kesillaga aza athakara mating pangnubanadi wathok asigi warisin purakpa ngamrei haiki Talebiri mayum da leiraga microphone mangda ngangaga media da thulaga wafam khara phongdokpadadi aikoi su ngami ngasi su mai mit kesalaga aikoi su wafam se phongdokpa ngami kari gi no ngamji base aikoi gi thamoi chai naitriba siriba ija inau ani se aikoi gi yumda tholoi hainingai leite aikoi gi su ija pali tholoi hainingai aikoi gi chai su da tholokpa taragadi makoi gi mama mafada wari bado aikoi gi isada su pharakaduri aikoi na thongdo asi yamna penjade masina mangoi naraga aikoi na tungda tholokpa thongdo waithok Kaya maram dasu aikhoina masi bangjin thaduna hotna Mahiroi Lintwingambi amadi Hemanjitbu kuki narco terrorist singna minungsi majet amata yaudana tamthina hatpa yaningde chenaba sing phaduna athubada ahakpa cherak pigadabani haiduna wangu nongyai khong mapalda masing yawnlaba maya paibi kayana khongjang changsinkhre wangu mamang sabal nongyai khong mapal apunba maya paibi na sinduna changsinkhiba khongjang aduda wangu sagolambi nungai nurathel lumphupat wangu sabal amadi wangu mamang sabal gi mising yamlaba maya paibi singna mihat asida chenaba sing athubada faduna ahakpa dandi pigadabani Mahiroi singna pendabagi khongjangda police amadi Central Force singna kahenba thawong yauna nongmai kaptuna asopan yahon khibada chenaba sing thabaktagi terminate tawgadabani aikoi santi pami Manipur apunbagi saktam kaiba yaroi Manipur imana yaifare haibana chingba slogan kaya lauduna khongsat amasu chatkhi Kongjang aduda saruk yakibi meya paibi luchingbi S Umarani na fongdokhibada karisu khangjadraba tungi yumbi oigadariba Mahiroi anibu tamthina hatokpikhiba haibasi mama oibi singi thamoi asuki matik yamna soi thodoktuda chenaba sing phaduna ahakpa cherak piduna kuki terrorist sing marufangna muthatkadabani haiki koina karisu khangjada bisa sing hatokpi ba haibase akhoi tungi laibak thibane ba tungi yumbi oidoriba makoi singse sumaina sum mangsilaga de akhoi kamaina isa sing sigi damakte hingduna leidoina mama akhoi am thamoi kai aduna hairiba akhoi ge senaba miyo sing ase atoba matamda
ꯍꯥꯛꯄꯗꯪꯗꯤ ꯄꯤꯗꯨꯅ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯅꯤꯡꯉꯤ Kukila hubasingna minusi leitana mihat thina hatpikraba mahairoi ani fizam hemanjit amasung hizam ninthoingambi chanugi mihat yaningde athuba matamda mara leibasing phaduna akanba cherak pigadabani haiduna ngasi Thawal district tongan ba famsingda wakat nifam phamkhre Youth Development Club Hairok Part 2 maning lekai gi maya paibisingna ngasi mahairoi ani hatkhiba adubu yaningde wa phongdok tuna club ki sangnenda wakat nifam phamkhi Khangabo apunba maya paibi lupnasu ngasi mahairoi ani yamna tamthiba mongda hartkiba adubu pendaba phongdoktuna khangabo lamlong kaithelda wakat nifam phamki mahairoi ani mihathi na hartkiba adu yaningdaba phongdoktuna ngasi Hairok Development Club amasung all Hairok maya paibi na sillaga ngasi Hairok Part 3 ngaro thel lekaida wakat khongjang changsinki Khongjang sing aduda wangang kiba mama oibisingna mahairoi ani harkibagi thawdo adubu yamna kanna yaningdaba phongdoknaki athuba matamda maralaibasing lengakna faduna akanba cherak pidrabadi mama oibisingna makha kayagi akanba khongjang changsilagani haiba wafamsu phongdoknaki Chahi Nauriba Mahairoi Hizam Linthoingambi Amadi Fizam Hemanjit Anibu Kuki Militant Singna Mihati Nahar Kiba Thawong Yaningde Mihat Pasing Athuba Matamda Cherak Piu MLA Minister Sing Delhi da Chatlu Haina Maibam Chingmang Daliba Masing Yamlaba Maya Paibi Singna Maibam Chingmangi Didim Lambi da Thoktuna Ngarang Numidang Khutta Maya Pairaga Khongjang Changsinkre Maya Paibi Nupi Amana Phongdorakpada MLA Minister Singna Ngasimak Delhi da Chatkadabani Karigumba Chatpidaba Taragadi Makhal Makha Kyagi Khongjang Changsilagani Aduga isa anibu mihat pasingna mihat thina hatkhiba case hatkhiba asi Chief Minister N Birengi lengakna matik chadabagini paliba lenga asigi mapi mapa oribasingna waroishin purakpa ngamdabadagi Youth of Manipur gi isa singna Delhi da chatliba asida mama singna pambom tingna lepli Manipur butugaina basilakpa thawongda MLA Minister Singh asina tuminna leiba karigino Youth of Manipur na changsilakpa khongjang khudingmakta mama singna support tawgani haiki ngasi MLA mantri singina Delhi da akoi nathai raga leiraga khara amana Manipur da leibiri ba mantri MLA singse Congress ke wagera BJP ke wagera vote kari ba MLA mantri mandon singina sapi raga hayang gipung mari bogi manungda sapi ga tabane karigumba sapi da batar gadi akoi makhan makha kaya gi khongthang sathara kani Satra hatpa yaningde satra gi punsi kalu Manipur gi saktam kai bayaroi MLA Minister Singh Delhi da chatlu haiba kholausu lauki Nakal amarom dasu Bisnupur akoiba apunba lo bal amadi maya paibi singna khushamnaduna Bisnupur bazar gi tidim lambida thoktuna ngarang numidang athengbada ima singna khutta maya pairaga human chain semduna mahairoi hatpa yaningde mahairoi hatpa cherak pigadabani irang asigi waroshin purau long live Manipur haiba kholau lauduna wakat khongjang chathakre khongjang loi amana phongdokpada mahairoi ani Kuki Militant singna tamthina ot nairaba matung hatpada chenariba miyoi sing miya mangda puthoktuna fasi tawduna hatkada Bani amadi Chief Minister yauna MLA Minister khudingma ngasimak Delhi da chatuna Manipur da haujik thokliba irang asigi waroishin purakadabani karigumba waroishin purakpa ngamoidaba oiragadi khudakta resign tawbiro miyamna lengak jaragi haiki singna automatic minung silaitana brutally kill tawgiba akoi mama oibi tayana strongly condemn tawi aduna mahairoi ani asi hat pada senaba adugumba culprit kaya do hatana puthokpiraga thidokduna government na thidokpiduna puthokpiraga miyam praja gi mamangda puthokpiraga makoi bo phasi tawduna hat ka dawbane Aramba Tengol Sinduna ngasi Thangmaiban Thau ground da mi homdagi chin kuki narco terrorist na landarakpada lekhidraba athauba singi mafamda ikai kumnabu utkre iramdam ngaknabagi wasak lokre lamdam asigi lamyanba hizam irabot ki mapok kumot numit ka mari lenena Aramba Tengol gi masing yamlaba thomi singna saruk yabata natana maitei lipun amadi lekhidraba imung manungi miyoi singna lekhidraba Aramba Tengol gi thomi sing amadi irang asida lekhidraba athauba singi mafamda hailei katuna ikai kumnabu utkibaga lonena masing yamlaba Aramba Tengol gi thomi singna kangna tamna khongsat ama chatuna kanglagi ipudau pakhang bagi laifam lenda iramdam iriba asibu ngaknaba wasak lauki thau ground dagi haurakhiba masing yamlaba Aramba Tengol gi thomi sing aduna kangna tamna chatkiba khongsat aduda igi laman ina singadabani ima leibak ni yaifare ibudau pakhang bana yaifare haiba kholau kaya lauki Kami Pakimana! Kami Pakimana!
tungda amuk thau ground da tamna laktuna mifam amashu pangthoki ngasigi tharom aduga mari lenana arambai tengol gi luchingba korongan ban hai ipa ipuna lantheng kaya thengnaduna iramda masi bungak lakpani macha masu oriba ikoina haukraba ipa ipugi tung induna maibak ireibak asinga pham thoi ikoina ngaktana kana ngakani fongdokhi Maitegi Chetnabigi Matung Ina Langban Thana Lakpada Jun Tarani Pangi Tautukta Laikhidraba Athaubasing Amadi Haujik Thokliba Lebaki Irang Asida Thawaina Ponta Pikraba Athaubasing Mafamda Langbal Haisoi Tamduna Ikai Khumnab Utkre United Committee Manipur gi apunbagi saktamda singnarakpasingi mayokta matam chupada lepkani amadi kanaguma furupna Manipur gi apunbagi saktamda singnaraklabadi madugi chapchana thenginaba lepkani haina UCM gi president K Joychandra ngasi kekupata pangthokpa laikhidraba athobasingi mafamda langbal haisoi katpagi tharamda fongdokhibani mahakna hai haujik chin kuki narco terrorist na Atamnana Tatharakliba Lan Asida Mahairoi Anibu Tamthina Harkibagi Mayokta Mahairoi Kayana Ihorakpada Central Amadi State Force na Mahairoi Angangsing Adubu Yeknaba Amagum Tathita Waina Tauribasi Kudakta Lepkadabani Amadi Thaudo Adu Akanba Mongda Kandem Tawi Haujik Lamda Masigi Miyamgi Mihut Amani Haribasing Asina Miyamgi Mihuti Wahanto Khamdrabadi Masana Pham Thadopam Thoi Loinena Chin Kuki Narco Terrorist na Tatharakliba Lan Asi Lephanaba Akanba Warep Ama Lengak Nalopam Thoi Amasung Warep Adu Thabakta Ontokpa Ngamdaba Lenga Adudi Lamdam Asida Lenga Ama Leitabaga Chap Manei Fongdoki Akanba warrior se lauraga thabak oina onthokadameba akanba warrior lauraga thabak oina onthokpa ngamdragadi hairiba lenga adu lei haibigi khudam jangdam oidre hairo adu maram aduna lenga lei haina taki haragadi akanba warrior athu matamda lauraga warrior tu thabak oina onthoga ekoi miyamda utpa ngamba du lenga kawi aduga ngasi leiba lenga asidin lenga leitabadona taure haibise miyamna amadi United Committee Manipur ngasigi miyamda pijari Peace Committee Kakching Vice Chairman gi Thodang Lauriba Kakching Pajilekai Laisang Paring Dalaiba While Nilachandra Amasung Imung Manuna Rayoi Kraba Ahalaman Amadi Manipur Ngamkai Amadi Apunbagi Saktam Ngaknabagi Damak Thawaina Katkraba Athobasingi Mafamda Langbanjara Tambagi Thoram Pangthokre Kakching Sumak Lekai Dalaiba Kalyan Asamda Hangdokliba Relief Camp da Pangthokiba Thoramaduda Nilachandra Nahai Layoi Kraba Ipa Ipu Singbu Ningsingduna Leihoriba Macha Masu Oibasingna Chahi Amagi Langbanthada Langbanjara Tambagi Thoram Sing Pangthoknari Aikhogi Ipa Ipu Sing Amasung Manipugi Apunbagi Saktam Ngaknaba hotnabada thawai katkraba athobasing adugi mafamda Langbanjara Tambagi loinana Lanjilatuna Jangjafam Loduna Leiriba Ichil Inau Singapuna Charen Amasu Saminabani Fongdoki Sahi asigi mi homdagi hoduna Manipur da thokliba irang asiga mari lenena Kakching lamkhaida Kakchinggi miyamna ngamkhai ngakpagi thabak chathariba sida haukiba September 3 amadi mangagi lonaba hingda atat awoksing check tawbada miyamna phakiba Imphalomdagi moretamna pusinaba purakiba phi amadi battery sing ngarang numidang miyamna mei thaduna manghankhre miyamna mei thaduna manghankraba polamsing adu moreda leiba Raju kauba nan Manipuri amagini hairi polamsing adu phaba numitagi ngasi phawba aso engam yawdana thamnak laba matung miyam punna yanaba ama purakpadagi ngasi mei thaduna manghankhibani hairi Senior Citizens Forum Kakching Nasinduna Hayeng October Tang Amada Control Shuba International Day of Older Person 2023 Forum gi Kakching Wari Punjab Palumda Leba Old Age Home Come Auditorium da Pangthok Lagani Tharamadu Khutma ba Kakching gi Ahal Sing Haina Mingthon ba KSS Iboyamana compile tawba like amasu publish tawani hairi Indigenous Mukna Association Ima Kakching gi Muknaro Oiramba Yengkom Nabakanta na haukiba September Tang 19 Sagose numita lekhidabada awaba phungdokpagi mifam amangasi nungthil pung 3 rom tabada imagi president KSS Binamango Singna chiar lauduna pangthokre mifam maduda imagi office bearer sing amadi sanari singna leikhidrabagi mafamda ani tumina leptuna ikai khumna utpaga loinana leikhidrabagi thawaina isogi khoyakada ingna chikna layunaba thawni jakhi amadi imung manungi awabalisu saru yakhi
Prime Minister Narendra Modi na haikibada Central Amadi State Authorities singna makoi region singda leiba khwaidagi backward block chama khangdoknaba amadi madu thang wangkhatna semnaba thabak laukhatnaba mari leinaba authorities singda khangankre sotharaba block singda transformation puraknaba hotnabada thawai yawba officers singbusu masak khangdoknabasu haiki masak khangdoklaba sothariba block chama adu national average in development dagi thang henaba thabak laukhatkadabani backward block singbu development puraknaba government na kanna hotnari haiki aspirational district singda naha oiriba officers sing deploy to hangadabani haina haiba wafumsu PM Modina fongdoki Jammu and Kashmir da naronda changnaknaba hotnarakhiba militant anigi thorang mai pakhankhidre Indian Army amasung Jammu and Kashmir gi police na Kupwarada line of control da thokiba thaudo aduda militant ani adu hatki mafam aduda hauji khud thoknari hairi aknaba paw ama fangbadagi army amasung police na punna machal sector gi kumkari area da operation chathaki khud thoknakiba mafam adudagi AK rifles ani AK magazine mari nongmai maru round marfu tara Pakistani pistol amadi Pakistan gi sen lupa lisingani ga chama khak recover tauki marak asida National Investigation Agency NIA na Poonch district ta chingnaba mioi sing yumda re chathaki hairi aroibada maruiba paw amukhana lamyanba irabot ki chama kuntaret suba mapok kumon numit thara Manipur amasung Manipuri mapanda paksana pangthoknakre Special scheme for education of children of labor card holders staying at relief camp ki makhada Chief Minister NB na sel gi mating sin yen thokre Kuki narco terrorist sing na landarak pada lekhidraba athoba singi mapamda arambai tingkol na ikai khumna utkre amadi iramdam ngak na bagi wasak lokre Loinana Prime Minister Narendra Modi na backward block sing khangdoknaba amadi madu thak wangkhatna semnabagi tabak laukhatnaba state amadi central authorities singda khangankre ngasidi image pawda matang asida losinjare mi ing tabiri basingbu amuka hana khurumjari